ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯤꯕꯤ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ (91.2 MHz संदोक्सरिबा Diamond Radio Channel asigi Khangjinminashi thorom tabiribasingbu Anjali Thokchomna taram nokchari ngasi nicotine na hakchangda kayam kuina yauduna leibage loinena sangagi puthok yaudana mana masing khaktang chabana saru tekpagi risks wangkhathanba yai haibagi study gi report asigi matangda khangminasi ahan badala khotchari nicotine na hakchangda kayam kuina yauduna leibage aikoina hidak managi puthong sing sizinabada maduda yauriba nicotine adugi saruk kharadi hidak managi pothok sing adu sizinaba tokraba matungdasu aikoigi haksangda yauraga lehawi haksangda nicotine yauba asi hakchangi e sing e tin sam amadi kuzilda medical test toraga khangmangami nicotine asi churup hidak fu natraga e-cigarette na chingba hidak managi polam sing sizinabada yauba laichu hanaba machak oiriba polam adubani kanaguma miyoi amana churup thakpa matamda maduda yauba nicotine sing adugi chada marfu daradi mahaki hakchangda chapsalawe miyoi aduda nicotine gi effect laitraba matung kayam koina faubada nicotine gi saruk kharadi dum yaudun lehewgani hakchangdagi nicotine lokthokkinaba honabada kayam koina changbage amadi masi hakchangdagi mpung fana lokthokkiba yabara haibadu khangminasi hakchangda nicotine chupsilaba matung pung ani gi matungda chupsinkhriba nicotine adugi tangkhairomdi hakchangna lokthokkhigani masina takpadi hakchangna chupsiliba nicotine sing adugi tangkhai amana hakchangda leigadaba matam asi supnatagi pung ani khaktangni haibani tangkhai amana hakchangda leibagi matam yamna tenba asina maram oiraga nicotine gi effect adu yamna thuna mangki masina maram oiduna miyoi aduna atopa dose amaga mathau tarakpagum faurakani nicotine na hakchangda changkhraga cortinin anavesin amadi nornicotine kauba yamna tongan ba polam kunbarom henbada kaithagigani hairiba polam sing asi mapan thokpada yaukigani miyoi abada nicotine amasung masidagi kaitharakpa polam singi chang onanabagi damak hakki ising e til sam amadi khuzinda nicotine test tawba yai American Association for Clinical Chemistry gi matung ina hidak mana sizinaba miyoi amagi ida yauba cortinin gi chang ase hidak mana sizinadaba miyoi amagi mananaba hotnabada chayul ani hena changi hakki ising da yaubagi chang nemhananaba hotnabada amuk ahenba chayul ama changi hairi nicotine na samda yauraga leibagi matamna amuka hena sangi adubu research kumba tawbagi natragadi samda test tawbagi thong asidi kaya tawnade miyoi mana maiku hena sizinabagi matik amadi toina sizinabagi chang henbagi matik hakchangdagi nicotine mangkibada kuina changi hakchangdagi nicotine mangkiba
gi chap chaba matamdi miyoi adugi chahi gi makha poli masagi chahi 35 helaba miyoi singdana hakchangda nicotine hena kuithana yauraga leiba ngami hakchangda nicotine process tawba asi nupadagi nupidana hena thui maru oina birth control pill sizinari dana hena thui Maiku hena toina sizinaba amadi hena matam sangna sizinaraklaba miyoi singdana hakchangna nicotine lauthokpada hena kuina changbe heli hana maiku sizinaramba miyoi amana sizinaba tokpa matamda nicotine withdrawal gi kudong chadaba thengnei physical withdrawal gi layong singdi maiku sizinabagi changi makha pona khenagani 2010 gi study amagi matung inna nongmada churup manga natraga manga dagi tana thakma miyoi singna ka hena akanba physical symptoms sing tengnaroi maramdi makoi gi haksang adu nicotine yaudrakadi leiba ngamdabagi chang nemi adumakpu maiku sizinanabagi apambadi adumak fawbe yai nicotine withdrawal symptom mayok nanabagi chang asi maiku sizinakiba matung numit kharani dagi chayol anirong gi matam asidana khwaidagi hena sathi ahanba chayol gi matam asi khwaidagi hena waba tangkak oigali masigi matung tarakpa chayol singdadi layong sing tapna hantarakani nicotine withdrawal gi physical amasung psychological effects sing manungda anxiety natraga stress irritability tumba yadaba depression pothafang khangdaba pukning changba ngamdaba aram khorangba hengatpa asina chingba yauri physical symptoms sing adu mangkheba ga amadi hakchangdagi nicotine saruk amata yautraba matungdasu maiku sizinanungbagi psychological gi oiba apama amadi fauduna leiba yai anamana masi hanana maiku sizinabagi hainabi laikhibaduna oigalli nicotine gi apamba faropagi thongasi stress leiba matam maru mapang singa yu thakminabana chingba fibam singda henba yai nicotine test tokbada khangdana bagi khwaidagi faba pambaide test togadaba numit mamang tarani walingaidagi nicotine thadokpa haibasini maramdi nicotine asi numit tarani fawbada test tawraga detect tawba ngami hakchangdagi nicotine yamna thuna mangan khiba tasengna ngamgadaba pambaidi leite adumakpu hakchang phaba punsi marel ama maintain tawduna hakchangi mathau ningthina tawba ngamhalaga yengba yai tawba yabasingdi kidney amadi liver dagi fattaba polam sing sengdokhinaba ising marang kaina thakpa ichel fagar hanba amadi humang thokpada fattaba polam sing yahonna bagidamak hakchang sajal tawba antioxidant marang kaina yawba chinjak chaduna hakchangna masa matanda repair tawbada mateng pangba asina chingbasing panba yai loinana amuk lokat chari Sanga gi pothok yaudana mana masing khaktang chabana saru tekpagi risk wangba hengarhanba yai haibagi study gi report handak tanawna publish tor kiba study amada vegan haibadi sanga gi pothok amata sizinadaba mana masing khaktang chaba miyoi singna sanga chaba miyoi singdagi saru tekpagi risk hengna wangba yai haina thengna khre High risks asi vegetarian haibadi sanga di chadaba duga sanga dagi fangba pothok kudamoina sangom yerungumbadi chaba miyoi asi amadi pescatarian nga di chaba aduga sa di chadaba miyoi dasu wangba yai hairi calcium amadi protein gi chang nemba vegan singna sanga chaba miyoi dagi saru tekpagi kudong chadaba thengnabagi chang chatta yengbada chada nifu humdoi rong wangba heli haiba researcher singna thengnaki Findings sing asi thengnarakiba longitudinal study asi BMC Medicine gi journal da publish torakibani study adugi matung ina study aduda saruk yakiba vegan diet chaba miyoi lising amagi manungda saru tekpagi case kunnomdi chahi 10 muki matamgi manungda thengnaki hairi mukhoina akaknana ningong amadi khonggi saruda tekpagi chang wangna thengnaki loinana lengban thabaki saru amadi vertebrate sing dasu tekpagi case thengnaki Study asigi tongan ba diet makal sing chaba miyoi kanglop singda laiba total amasung site specific fracture gi risk ki matangda paksan na chathaba ahan ba study ni haina study adugi lead author Tommy Tongna phongdoki Tommy Tongna United Kingdom da laiba University of Oxford ki Nuffield Department of Population Health ki nutritional epidemiologist ni Tommy Tongna
hai khwaidagi chawna khenariba asi ningongi saru tekpa asidani ningongi saru tekpagi risks asi sanga chaba mioi singdagi vegan singna saru 2.3 heli study ajiki matung ina vegetarian amasung pescatarian singi sanga chaba sing mioi singdagi tekpagi riksu heli adum oinama VMI dietary calcium amadi dietary protein da nainaduna yenglagadi hairaba mioi kanglop sing asida laiba saru tekpagi risks adu khara hantarakpa researchers singna thengnaki Jinjak na saru tekpagi risks ta karamna effect tawbage haiba thizinna bagidamak researchers sing aduna Oxford component of the European Prospective Investigation into Cancer and Nutrition EPIC da participate tawna bagidamak yanakiba nupa amasung nupi lising yankhai manga romgi data sing analyze tawmi participants sing adu makhoigi recruitment matamgi manungda haibadi 1993 dagi 2001 fawbagi manungda mioi lising ahum romdi sanga chaba mioi lising nipan romna pescatarian mioi lising tara manga rom henmana vegetarian aduga mioi lising ani romna vegan sing oirami University of Oxford amasung Bristol gi researchers singna 2016 gi tangkai chalakpa fawda participants sing adugi hospital records sing amadi death certificate sing monitor tawduna makhoi gi fibam sing examine tawrami timmaduna participants sing adu chahi tara taret senaduna lakibani study chatharingai matam adugi manungda saru tekpagi case punna lising ahumga chama panifu matoi thengnaki atopa maru iba mafam sing hairiba ase researchers sing adugi matung ina lengban rib natraga vertebrate sing su yauri khut khuzeng natraga khongi khuzeng da tekbagi matangdadi BMI su yauna yengma matamda manadaba diet makal sing chaba mioi sing adugi manungda khenaba risk leiba thoina thengnakide mamangda chathagiba study singda calcium amasung protein chabagi changa sarugi mapangal mari leinaba thengnakre BMI nembaga ningongi saruk tekpagi risk wangbaga mari leinei adubu khongi khuzeng tekpagi risks ti nemi haina su researchers singna utki sanga chaba mioi singdagi vegetarian singna bone mineral density BMD nemi haina su mamangda chathagiba study singda thengnakre atopa researchers singi matung ina sanga chaba mioi singdagi vegan natraga vegetarian diet chaba mioi singna dietary protein chaba gi chang nemi loinana VMI su nemi heli masigi sumatakta vegan sing asi calcium chaba gi chang yamna ka hena nemlamba yai hairi 2007 da chathakiba Oxford EPIC cohort ki participant lising kontra mangaromna sarugya kiba research amadasu vegan sing total fracture gi risks wang ma thengnakre adubu vegetarian sing dadi thengnakide adubu study adu participant sing bu follow up tawbagi matam teli amasung participant sing masana pirakpa report ta yumfam oibini haina researcher sing na phongdokli Mamangi study aduna fracture gi chapchaba marum adu khandok pangam khide amadi participants sing adu calcium supplement sizinadabara haibasu khangkida haina hanake no study asagi researchers sing na hairi manadaba fruit ki mioi sing BMD amadi fracture risk asi manade haina atopa study sing na utpa laibana European nataba atopa population sing da zu hiramasigi matangda ahen study sing chatharakani haibagi thazaba thamli Hojik tabikre thangchina mi khudingi pungpham asida sandokchariba Khangjinminashi thauram asiba lanthokpe kibi Anjali Thokjom thauram puthokpa James Haigurjam Hojik thaurangi makha tarakpada isei homkhang mathang oina kudol tamjage kudolgi ham de lakochariba film Kungkang kum kabisang film sidagi Pusparani amadi nawboy anigi konjelda Mayang tempi Roberta na saringba ogit na sarang libi sayni Khangjingba khoiraba kudol tamjari taminasi
hem janu bum bum na binang panthau sangai ahang bana ngai bani khaurang na nangu napagi na to oi biraro lindau bi irak na basu ki jai iaida he dikning tharo nang se irak na basu ki jai iaida thabal ai diwarda iaida gi karak lo kang falda thabal ai diwarda iaida gi karak lo kang falda Piraro lai kang tharo oina honang bu mai thakki Mathang da lako chari bishe sina yaifare film sidagi aphang amadi chitra anige konjelda bimol phibongna serengba aphang musamangna serangli bisaini nahamuki mapokta aina nankidabana kudwal tamjari taminasi mapokta aina lan khidawagi handak muki mapokta nangu phangjavani nahan muki mapokta aishu lan khidawagi handak muki mapokta nangu thengnabani amubana thalle ninsibana loire Chawe ai khani pamjaba leishabi jibalui ina kaira khunba nupaya nalai khoira manupa thiba yana loi leike panglo yonge sitlo waige
ꯐꯖꯕ ꯃꯥꯏꯊꯣꯡꯗ ꯉꯥꯎꯒꯦ ꯈꯜꯂꯨꯅꯨ ꯊꯃꯣꯏꯗ ꯁꯨꯝ ꯆꯥꯕ ꯌꯥꯝꯅ ꯂꯩ ꯅꯨꯡꯁꯤꯒꯤ ꯂꯪꯂꯥ ꯁꯣꯜꯂꯤ ꯈꯜꯂꯨꯅꯨ ꯊꯃꯣꯏꯗ ꯄꯨꯟꯈ꯭ꯔꯕ ꯊꯥꯗꯠꯄ ꯉꯝꯂꯣ ꯄꯨꯟꯁꯤ ꯂꯝꯕꯤ ꯈꯣꯡꯐꯝ ꯂꯨꯏ ꯂꯤꯠꯂꯨ ꯄꯤꯔꯥ ꯃꯃꯜ ꯂꯩꯔꯣ ꯅꯍꯥꯟꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯂꯥꯟꯈꯤꯗꯕꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯕꯨ ꯐꯪꯖꯕꯅꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯁꯨ ꯂꯥꯟꯈꯤꯗꯕꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯕꯨ ꯊꯦꯡꯅꯕꯅꯤ ꯄꯥꯝꯃꯨꯕꯅ ꯊꯜꯂꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯀꯜꯂꯛꯄꯅ ꯊꯜꯂꯦ ꯑꯩ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯏꯔꯦꯅꯦ ꯈꯨꯗꯣꯜꯒꯤ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯐꯤꯂꯝ ꯕꯣꯏꯇꯣꯟ ꯃꯥꯡꯈ꯭ꯔꯦ ꯐꯤꯂꯝꯁꯤꯗꯒꯤ ꯁꯁꯃꯤꯇꯥ ꯑꯃꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯗꯤꯅ ꯑꯣꯏꯅꯥꯝꯅ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯃꯁꯥꯃꯛꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯅꯣꯛꯂꯨꯅꯨ ꯃꯤꯅꯣꯛꯇꯣ ꯑꯇꯣꯞꯄ ꯀꯅꯥꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ
Kudolgi aroibada lakwatsariba film Lai Kusangbi film sidagi Irai Leima Pusparani amadi Luching Luang Hongi Konjelda Sakli Bisaini Ngaijarak Pado Lagli Kudol Tamjari Taminasi Ngai jerak padula Ngai jerak padula Ngai ri padula lakanda padula Ngai jerak padula lakanda padula Ngai jerak padula lakanda padula Ngai ri padula Ngai jerak padula Lakhaningin ng bunumit koding Uningida ng bumikup koding Lakhaningin ng bunumit koding Sonjabani ng bumikup koding Tamoy si bububi kragan Nung mata sulaki daba Kandikan malipakang tamoy Kandikan malipakang tamoy Kandikan malipakang tamoy Kandikan malipakang tamoy Laranya ida jala sirapok Kalam nini wakal sina Ngai ribadola Ngai jerak padola Miwalaw gali kay nga di kan binu Thakjada badi ngamdre miwa Miwalaw gali kay nga di kan binu Thakjada badi ngamdre miwa Nang nadisong lak trabada yung dalaki suyadrabada Nang nadisong lak trabada yung dalaki suyadrabada Mayumakilip lamlani nupi angang layramlani Mayumakilip lamlani nupi angang layramlani Hay narim ni nangbo hay narim ni nangbo Hay narim ni nangbo hay narim ni nangbo Lakta badola Ngai jerak badola Miwalaw dun ako'y na daw oirati Yay na lang na pakang iran yayda Miwalaw dun ako'y na daw oirati Yay na lang na pakang iran yayda Lakningida ay sunumit kuding Yeningida ng bumikup kuding Lakningida ay sunumit kuding Yeningida ng bumikup kuding Iran yayda pura sira pau kalibani wakal sina Iran yayda pura sira pau kalibani wakal sina Mamladara jalasi Nanaw uy bibungak piyo Kara kajikan kiye Ngai jerak badola Ngai jerak badola Lakanda badola Ngai jerak badola Lakanda badola Ngai jerak badola Lakanda badola Ngai jerak badola Ngai jerak badola Kudol Tamdana Tahan Zakiba Isay Sigalunana Ngasigi Oinadi Isay Ahumkang Matang Kudol Tamjaba Matang Sida Lusinjari Tarum Sandok na Tahan Jariba si 91.2 MHz da Sandok Jariba Diamond Radio gi Ahan Batarum Paringni